ngasi phongkiba pandam pausi digi maruri pau khra khongasaraga manipur top channel gi meke digi myamna thamji ahanbada Mashunupi Tha nipan mirol halamba Mapubok khul digi mapunshi chuppa tanthokhre tha sigi sajatare te thokiba Mashunupi izat manghanduna tha taruk mirol halamba gi matang ngasi paurabi lainingthau puthiba community hall da paurabi maira paibi paurabi lainingthau puthiba development committee paurabi rising star club paurabi yaifana harol kangnup ki oiba emergency mifam ama phamkhre mifam asina victim oiribi nongthomba muda mangol sei humfuga manga apokpa lekhidraba nongthom ibohol paurabi mele kai amadi thaudu osibu hak thengnana lusinbada senariba madu mangol gi loinabi and Purnima si anibu paurabi khulda mapunshi chuppi oina tanthokhpa haina lemnakre loinana thaudo asibu lotsinbada senariba victim oiriba nupi macha sigi mapa nongthombam amusau mama e radi amadi victim gi machin manau maribu lekai stigi sahi manga tanthokhpa haina lemnakre nupi angang asonana da sathaba khwai digi tukuchaba thabak thoram si condemn tawri haina paurabi maira paibi gi president and renu na makhatana thamnakli Atopa paamana wakat mifam nupina nupi otpa oza nupi singna lauktu naraga isa manghanana bohona ba pende sien ba sari ba surjit yauna lauktu na bada yabu oza nupi ani lebak miyam khangna sayak piu Saina Institute ki founder ni haiba nupa mana institute adugi mahairu nupi masa ama CLA haiba loinana maduda oza nupi anina mateng pangsili haiba thawong yaningda ba phongdok poina ngasi kawa lamdai bungda nupi singna wakat mifam phamkhre wakat mifam madura saruk yakhiba singna mara leiba sing serak pibina bu kholau kya laukhiba ga loinana play card kya su paikhi ngasi gi wakat mifam asida thongju part 1 gi BLF ki member sing sakhot thorang gi member sing yauna ka wa hoidrom lekai gi nupi sing su saruk yakhi wakat mifam madura saruk yakhibi lamdai bung women's welfare association gi secretary laisram rosni nai nupi na nupi otpa oza nupi singna laktu naraga isa nupi sibu manghanana bohona basi pende loinana masai yaudana sien ba sariba Sujit Kumar hairiba nupa siga loinana laktu na badu yaubu oza nupi ani asisu lenga amadi manipur gi lairiba lup singna serak pibiu awaba taraba nupi masa sibu media da sien bani hana sandukri basisu khudak lepiu karigumba khangning balairabadi lup asita laktuna akupa marul khangba yagani nupi masa sida asuk yamna maral thangjinduna tawriba thabak thong singa sida haujuk paliba lenga asina karigi miyeng sangdribano hain hangladuna haujuk phawda maralaiba sing police department na phaba ngamdribano hain su hangladuna oza nupi ani sina yumdagi nupi masa asi moithem tawraga pukhibani aduna manipur gi lairiba CSO singna amuka marol khangning balairabadi nupi masa sigi mayumda laklaga khangbibi yagana ki lenga asina nupi da sakti pire hairaga karigi nupi gi wathokta lenga asina karigi miyeng sangdribano haina sumakna makatana su phongdokhi haidi atopa pawmana Putin gi brain ni haina riba Russian philosopher Alexander gi masanupi Moscow da car bomb pokhai beda lekidre Russian philosopher amasu oiriba political commentator Alexander Dugin gi sei kunga mapan rom ta ngai ribi masanupi Daria Dugin Moscow da thokiba lebaktiba car bomb pokhaiba gi thawdo amada laikhidre hairi Alexander Dugin si Russia gi president Vladimir Putin gi brain ni haina khangnari amadi Russia na Ukraine sa thariba military operation sigi marum da asabu thawdang lawriba misa amani loinana journalist ama oiriba maki masanupi Darius Russia na Ukraine sa thariba attack sing asida saugatuna lakliba misangni Russian media gi matungina mapa masa anima hokiba thangja numita thoram ama punna yominaruraba matung car amatada hanminarnaba lepkhibani adubu salamdai gi aroiba pungphamda Alexander na atopa car amada sanaba wore brokhi amaramda BBC gi pawda matungina satharakliba attack adu Putin branda satharakhiba attack amara haiba hauju phawi oinadi confirm tawbu leitri haide hena pawsna supalakli maka satharak poina topa pawmana khongjom parba haudokhiba dobi lainogi mitam khilaningi ipa epugi liglam miraigumsi dingo kumza English nga sani pan maudraga mathogi khongjom lana thokiba thaudok sing pendabadagi khongjom parba haudok tuna miyamda marebak nungsibagi itil pikhiba dobi lainogi mitam khilhaningi haina raja sabagi OS di media advisor
Sibadata luwang na phongdokre Jawaharlal Nehru Manipur Dance Academy da pangthokpa Khongjom Parvagi district Tara da satharakpa cultural tour loibagi thoramda guest of honor oikiba Sibadata luwang na makhata na hai lamdam asigi akhangai kyana Khongjom Parvagi asingba saktam kaitharagli si chumlibra lalibra haibada kupna naina haningi Khongjom Parba haibisi kumja English singa masanipan marfuga mathugi ningtam land yauruba lamjanba dobi Lainauna kumza English singa masanipan marfuga mathuidigi marfuga taruki manungda landa duna thokhiba thawdo wathok kaya adugi pendaba mayam adugi ithiladuna marebak nungsibegi Sautha isai oina puthokibane adugumlaba Khongjom lan yumpham oiraga ithilama piramliba amadi Khongjom Parba hautulamba dobi lainaugi mitamama saduna mapu ikai khumnadun haikallekat tamhaningi magna hai Khongjom Parvagi isaina marebak nungsibigi ithilama pibaga loinana narrative art ama oina miyamna paujel kya piriba Khongjom Parba sigi asengba masak khangminaba matam yore masum miyamna Khongjom Parba sirakle hainari basi lengakna mateng pangba khakta natana philasida lairiba miyamna su Khongjom Parvagi asingbagi ngakna satlibra tidokminasi aikhoina tabra Khongjom Parvagi flame khakta leiraga tuan matanga ki wari kya matamgi matungina haptok hapchin tawkhibanara haiba kupna nainaba mathau tarabra khali Khongjom Parba haudolamba lamjan badu aikhoina ikai kumna sehnisu pawsna makhatana phungdurakli Lushilakpoina topa atinma pawng katanga myamna thamjage aikhoina science ta ka hena sapat khrabasu aikhoigi satnabi culture kokpam thokte A Rasmohan Okram sagai apokpa trustna sinduna sai khudingi pangthoktuna lakpa annual prize distribution function sai sigoina su taragama palak suboina singjamai parking da laiwa singjamai community hall pangthokhre thoramasigi manungsana handak pangthokiba bosim kosim amadi CBSE exam da okram sagai gi Mahiroi sing amadi state asigi meritorious students sing loinana fencing football amadi hockey masanada best sport person takraba sing boki loinana ahal oiraba okram ningol khwaidi ahal oiraba okram piba amadi ningol amadi ima kaitiel khoirambal bazar da porpham phamliba register tender da su mateng bangki thoram gi athoiba mithunglen oina saruk yakhiba DM University Manipur gi vice chancellor professor and Rasmohan Phungdokhibada National Education Policy amadi Sustainable Development Goal ani asi hausiki saisa sida yamna marueba agenda wai Sustainable Development Goal tarakatre jauri goal tarakatre asi mamutan nainabada Prithvi asi tungkoina lehogani tangdulaitana sokhotpa purakani amasum ahingba jiba kudimak tangdulaitana hingba ngamani aikhogi culture khangba loinana awangma thakta sasi haibigi pannamda changchiliba plan ni haide haina spauks na makata na phungdorakli adu awjiko inati myam pauks matang solution jarage amasum myam pun ana wabdan ngamina sen su channel sigi mekedi myam famna tamjari